ꯑꯩꯈꯣꯏꯒꯤ ꯈꯣꯏ ꯎꯄꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯁꯤꯗ ꯈꯣꯏ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯤꯛꯂꯥ ꯃꯔꯛꯇ ꯃꯣꯏ ꯀꯩꯅꯣ ꯇꯧꯕꯁꯤ ꯈꯔ ꯁꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯑꯁꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯈꯣꯏ ꯎꯄꯨꯒꯤ ꯃꯃꯥꯡꯁꯤꯗ ꯂꯩꯍꯟꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡꯉꯨ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯁꯤꯗꯩꯗ ꯑꯃ ꯍꯌꯤꯡ ꯈꯣꯏ ꯑꯃꯅ ꯈꯣꯏ ꯑꯁꯤꯕꯁꯤ ꯍꯣꯟꯗꯣꯛꯈꯤꯗꯣꯏꯅꯤ ꯑꯁꯤ ꯂꯨꯝꯕꯅꯤꯅ ꯃꯣꯏꯁꯨ ꯊꯥꯡꯒꯠꯄ ꯉꯝꯗꯦ ꯑꯗꯨꯅ ꯃꯣꯏꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯃꯣꯏ ꯑꯅꯤꯒ ꯆꯪꯉꯒ ꯊꯥꯡꯒꯠꯂꯦꯕ ꯑꯗꯨꯅ ꯑꯁꯤꯕꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯈꯣꯏ ꯎꯄꯨ ꯃꯃꯥꯡꯗ ꯁꯨꯡꯂꯩ ꯂꯩꯍꯜꯂꯣꯏꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯌꯥꯡꯒꯦꯟ ꯁꯨꯝꯆꯤꯠ ꯍꯥꯏꯇꯥꯔꯦ ꯑꯃꯣꯟꯕꯗꯣ ꯑꯗꯨꯅ ꯁꯤꯒꯤꯁꯤ ꯐꯖꯅ ꯇꯛꯊꯣꯛ ꯅꯥꯟꯊꯣꯛꯄꯤꯕ ꯐꯩ ꯌꯥꯝꯗ꯭ꯔꯕꯗ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪꯗꯤ ꯃꯁꯤ ꯁꯦꯡꯗꯣꯛꯄꯤꯕ ꯐꯩ ꯌꯦꯡꯕꯤꯌꯨ ꯀꯌꯥꯝꯅ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏꯕꯨ ꯃꯣꯏꯁꯤ ꯊꯕꯛ ꯈꯨꯠꯁꯨꯁꯤ ꯌꯦꯡꯕꯤꯌꯨꯊꯕꯛ ꯈꯨꯠꯁꯨꯁꯤ ꯌꯦꯡꯕꯤꯌꯨ ꯀꯌꯥꯝꯅ ꯌꯦꯡꯉꯨ ꯁꯤꯅꯗꯤ ꯃꯊꯣꯜ ꯑꯃ ꯍꯥꯞꯀꯠꯂꯁꯨ ꯑꯗꯨꯝ ꯊꯥ ꯐꯥꯗ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯂꯣꯛꯄ ꯌꯥꯔꯅꯦꯕ ꯁꯤ ꯇꯧꯔꯤꯁꯦ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤꯁꯦ ꯂꯧꯕ ꯆꯠꯈꯤꯕ ꯄꯨꯁꯜꯂꯛꯑꯒ ꯇꯛ ꯄꯨꯁꯜꯂꯛꯑꯒ ꯍꯥꯏꯗꯤ ꯃꯆꯤꯟꯖꯥꯛ ꯂꯧꯔꯨꯔꯤꯕꯗꯨ ꯃꯐꯝ ꯆꯥꯅ ꯀꯩꯗ ꯍꯥꯞꯆꯟꯕꯗꯧꯅ ꯍꯥꯞꯆꯜꯂꯤꯅꯤ ꯃꯣꯏꯁꯦ ꯑꯗꯨꯅ ꯃꯣꯏꯁꯤ ꯊꯕꯛꯁꯤ ꯌꯦꯡꯉꯣ ꯁꯤꯗ ꯃꯊꯛꯁꯤꯗ ꯃꯣꯏꯅ ꯁꯨꯔꯤꯕ ꯊꯕꯛ ꯈꯨꯠꯁꯨꯁꯦ ꯃꯆꯤꯟ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯆꯤꯛꯇꯅ ꯃꯆꯤꯟ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯆꯤꯛꯇꯅ ꯈꯣꯏꯔꯥꯁꯤꯡꯁꯦ ꯁꯦꯝꯃꯤꯅꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯒꯤꯂꯥꯁꯀꯤ ꯎꯄꯨ ꯑꯃ ꯇꯧꯔꯒ ꯌꯦꯡꯖꯔꯦ ꯒꯤꯂꯥꯁꯀꯤ ꯎꯄꯨ ꯑꯃ ꯇꯧꯔꯒ ꯌꯦꯡꯕꯁꯤꯗ ꯀꯩꯗꯧꯒꯦꯕꯨ ꯑꯍꯤꯡ ꯁꯨꯛꯇꯨꯝ ꯇꯨꯝꯗꯅ ꯃꯣꯏꯁꯤ ꯊꯕꯛ ꯁꯨꯏꯌꯦ ꯑꯗꯨꯅ ꯍꯌꯤꯡꯈꯣꯏ ꯍꯥꯏꯕ ꯀꯩꯅꯣꯁꯤ ꯇꯥꯏꯕꯪ ꯊꯋꯥꯏ ꯄꯥꯟꯕ ꯃꯤꯒꯤ ꯃꯔꯣꯟꯗ ꯍꯥꯏꯔꯒ ꯖꯤꯕꯁꯤ ꯉꯁꯥꯏꯒꯤ ꯍꯦꯛ ꯄꯣꯛꯊꯣꯔꯛꯄꯗꯒꯤꯅ ꯁꯤꯕ ꯐꯥꯎꯕꯁꯦ ꯁꯤꯗ꯭ꯔꯤ ꯐꯥꯎꯕꯁꯦ ꯃꯣꯏ ꯊꯕꯛ ꯁꯨꯕ ꯑꯗꯨꯒꯨꯝꯂꯕ ꯇꯥꯏꯕꯪ ꯊꯋꯥꯏ ꯄꯥꯟꯕ ꯃꯈꯜ ꯑꯃꯅꯤ ꯖꯤꯕ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯅ ꯃꯣꯏꯒꯤ ꯃꯇꯧꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯇꯝꯕ ꯐꯩ ꯃꯈꯣꯏꯅ ꯃꯤꯒꯤ ꯃꯀꯣꯜ ꯑꯃꯗ ꯆꯪꯉꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯇꯧꯔꯨꯗꯦ ꯑꯗꯨꯅ ꯃꯣꯏꯒꯤ ꯃꯆꯤꯟꯖꯥꯛꯁꯤ ꯃꯐꯝ ꯆꯥꯅ ꯊꯤꯔꯨꯔꯒ ꯃꯥꯒꯤ ꯃꯀꯣꯟꯗ ꯍꯥꯞꯆꯤꯟꯖꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯇꯝꯁꯤꯟꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯇꯧꯁꯤ ꯇꯝꯃꯒꯗꯤ ꯃꯤꯁꯤꯡ ꯑꯁꯤ ꯊꯕꯛ ꯁꯨꯅꯤꯡꯕ ꯅꯣꯝꯅꯤꯡꯕ ꯃꯇꯝ ꯃꯥꯡꯍꯟꯗꯕ ꯍꯥꯏꯕꯁꯦ ꯃꯈꯣꯏꯗꯒꯤ ꯇꯝꯁꯤ ꯌꯥꯏꯐꯃꯤꯟꯅꯁꯤ ꯍꯌꯤꯡꯈꯣꯏ ꯂꯣꯏꯁꯤ